Mamang chahigi July thada chukiba nongi changdagi handaki July thada churiba nongi chang asina chada kutra hanthare nongchingi fibam namaram oiraga low ubada tambangamdaba fibam ama leiriba sidagi safana lehona balawmi sengna crop insurance scheme Shoidana Yaobiyu haina agriculture ke director Peter Salam na appeal tawrakli wafamase DIPR na sindna paring naina chatharakliba mid the press ke thauramda mahakna phongdokhibane agriculture department na paikhatliba thabak Singh Miamda Marik Chumna Kanganabagi Pandamda Pangtoki Batauramatuda DIPR ki Director Dr. Taunauzam Charanjit Yauna Agriculture Department ki Director Peter Salam AO Neha Soibam Amasung R Kinganba Sid Analyst KH Nimai Chan FAW Nupendra Amadi AOL Pradip Kumar Nasarukyaki Pangmi Singo Unabagi Thoramada Agriculture Department ke Director Peter Salam Hai Al Nino ge Safunamaram Oirega Laiba Asida Nong Chubagi Fibamda Ahong Bakaya Lakli Masigi Safu Se Manipuri Sufangli How Kibanumit Kadani Asida Nong Kada Chuba Tenerabasu Mapung Oina Yengbada Handaki Monsoon Station Asida State Asida Nong Marang Kaina Chudri Mamang Chehiga Yengnabada How Kibajun Thada Nong Chubi Chang Kunmanga Hantaki Chatliba Tha July Tha Sidana Nong Chubi Chang Asi Chada Kuntrada Hantare Nong marang kaina chudabas na maram oiraga state asida low panba yadabagi fibam mayuknari lomi sing na tengnari ba awabasing asi yenglaga department na tungan ba thaurang kya paikhatli per drop more crop PDMC scheme ki makada lomi sing da lupalising taragi subsidy piduna ising chingnabagi pam phanghanna bahotnari Scheme asi kudong chaba si lomi singna Yaobiyu masigi application district ke district agriculture officer ge office amadi agriculture ge head office tagi fangani haina mahakna makata ki Akoina department na urea si yamna line phangane hairagasu akoi department na piriba pariyamada bag ohum sidagi hena sinabiganu akoina di masi fertilizer gi norm gi matungina pariyamada bag ohum man haibani adubu lamdam sigi farmer mayam di yamdrawda bag mari manga di sinaba ui masi akoina yamna haire adubu masai mentality si kitang hanadagi yam thabagi yam tharagadi yam howe habigi waklon sum leibanina masi hongdokpada tapna di hongdokpa farmer mayam di yaure adubu akoina appeal tawtingbadi akoigi chei gudingi akoina soil health card haina su pi soil health card se loina mag yaure aidi nangi nitrogen gi content suk leiri phosphorus content suk leiri suk hapa darkar lei sidagi hena haprasu ya hena asigi soil health card si yengudadi akoi mamang dagi hena sum chai lakpanina yamna bu chai dasu ya ba ngatane Crop insurance ki matang da paladuna mak na hai nongching ki fibam na maram oiraga lawu singu ki thabak thauram singda tambangam dabagi fibam ama lerakli ba sidagi safana lehong na balawmi singna pradhan mantri fasal bima yojna si yawbugi tangai fadaba ama chawna lei yojna asigi makada lawmi singna pari amada session amagi oina lupa lising amaga chahum humfu thigadabane scheme asina lawmi singna kudong chadaba thengnaba matamda lupa lising humfu nipal ki compensation Fangadoribane, scheme asi handaki Kharif season ki oina thasi kuntra mathoi fauba lomi sing na yaubu yagani haina mahakna fongdoki lamdam asida leiriba lawu singugi lamgi pak chawbugi matangda paladuna mahakna makata na hai kumja inglisingani kun hundoi kun marida mistake na piba report ke matung ina state asida law uriba mafamasi hectare lakh amaga lising humfutara manga chamanga oi masi achumba figure ne marakasida mamang chehigi oina aikoina district singdagi khongatpa report ki matung ina state asida law uriba lamgi saruk ase hectare lakh amaga lising humfutara chahum rom oi figure ase kupna yengba amadi changli report asigi matung ina figure ase mamangi mistake na piba report adugi hectare lising manga rom hanthaba amadi oiri haina mahana makata ki hojik da crop city 1 week kumba 10 days kumba dit moi dum survive to ngame 15 days ku ngame ado 1 month kumba submerge tawraga hingba ngamba adu kumba resistant oiba flood variety si flood resistant variety si kari kamain tawrige haina haidi variety si mapan dagi hekta puslakpa yaw na tab
ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯔꯨꯔꯦ ꯇ꯭ꯔꯤꯄꯨꯔꯥꯗꯗꯤ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯐ꯭ꯂꯠꯀꯤ ꯔꯦꯖꯤꯁꯇꯦꯟ ꯑꯣꯏꯕ ꯚꯦꯔꯥꯏꯇꯤ ꯂꯩ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯂꯩꯍꯥꯎꯗꯨꯒ ꯑꯩꯈꯣꯏ ꯂꯩꯍꯥꯎ ꯃꯥꯟꯅꯗꯕꯅꯤꯅ ꯃꯣꯏꯒꯤꯗ ꯐ꯭ꯂꯠ ꯔꯦꯖꯤꯁꯇꯦꯟ ꯑꯣꯏꯔꯦꯅ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯄꯨꯁꯜꯂꯒ ꯀꯣꯄꯤ ꯇꯧꯕꯗꯤ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎꯁꯤꯒ ꯆꯥꯟꯅꯕ ꯑꯩꯈꯣꯏ ꯊꯥꯔꯤꯕ ꯐꯧꯁꯤꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯚꯦꯔꯥꯏꯇꯤ ꯗꯦꯕꯂꯞ ꯇꯧꯕ ꯆꯪꯉꯦ ꯚꯦꯔꯥꯏꯇꯤ ꯗꯦꯕꯂꯞ ꯇꯧꯕꯁꯤ ꯃꯇꯝ ꯈꯔ ꯆꯪꯉꯦꯅ ꯇꯥꯛꯄꯤꯔꯛꯑꯦ ꯃꯣꯏꯅ ꯆꯍꯤ 3ꯗꯤ ꯆꯪꯉꯦ ꯑꯗꯣ ꯃꯣꯏꯁꯦ ꯆꯍꯤ 2ꯃꯨꯛ ꯆꯪꯁꯤꯜꯂꯒ ꯍꯧꯖꯤꯛꯁꯦ almost develop ꯇꯧꯕꯒꯤ ꯁ꯭ꯇꯦꯖꯇ ꯂꯩꯔ ꯃꯥꯜꯂꯦ ꯇꯦꯁꯇꯤꯡꯁꯦ ꯃꯣꯏꯒꯤ ꯑꯅꯧꯕ ꯚꯦꯔꯥꯏꯇꯤꯁ ꯇꯧꯕꯒꯤꯁꯦ ꯇꯦꯁꯇꯤꯡꯁꯦ 4-5ꯔꯛ ꯍꯟꯖꯟ ꯃꯇꯝ ꯆꯪꯅ ꯇꯧꯕ ꯄ꯭ꯔꯣꯁꯦꯁ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯊꯪ ꯆꯍꯤ 1-2 ꯁꯤꯗꯗꯤ ꯃꯣꯏ ꯚꯦꯔꯥꯏꯇꯤꯗꯣ ꯑꯣꯜꯔꯦꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯣꯜꯔꯦꯗꯤ ꯃꯣꯏ ꯑꯗꯨꯗꯩꯗꯨꯗ ꯊꯕꯛ ꯄꯥꯏꯈꯠ ꯂꯩꯔꯝꯃꯦ ICRꯅꯀꯣ ICR ꯃꯅꯤꯄꯨꯔ ꯁꯦꯟꯇꯔꯅ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯕ ꯂꯩ